State asida lona yadaba maongda paiduna leiriba nongmai sing laingakta pikhalaknaba Governor Ajay Kumar Vallana numit taret nigi matam hek thakibaga Assam Rifles na Arambai Tenggol Kakching gi thaumi kunnipan tongan ba potlam kayaga loinana fagatlure thodok thokfamdagi fangba pauda ngasi ayuk anganbada nifutaruk suba Assam Rifles ki kangbo amana Kakching Wairi Panjau Panlumda leiba 80 unit 26 ki kem koisin ki kem adu koisil laba matung AR gi team adu na mafam adu da lairamba Arambai gi Tenggol 20 kuntaruk adu fagat ki bane makhoi fabagi pau adu fangba ga masing yam laba miyamna mafam adu da thomjilakpadagi atopa lambi amada Assam Rifles ki team adu na Arambai gi Tenggol loising adu puraga chatki adu bo masing yamna yamlaba miyam aduna AR gi personnel mangasu gari amaga loina na koisinduna thamke amaromda Assam Rifles na Arambai gi thaumi fagat kibagi pawadu hekta baga Manipur gi tongan mafam kaya dagi irang haurakhe miyam gi irang kansilakpaga iroina na fakiba singadu gi manungda bo semna lauba class 10 exam thagadaba yauna miyoi tara hanba oina Kakching police ta sinaraba matung da thadokhe makhatana miyamna awatpa miyoi sing thado o haibagi khongjang kansilakpadagi lemhauriba 80 gi thaumi tara taruk adusu AR na Kakching police ta sinaraba matung thadokhe adubu 80 gi thaumi sing adubu fabada yaukhiba tongan ba khutsukulai sing adude police custody da thamhaure haidi